ꯑꯩꯗꯤ ꯉꯁꯤ ꯃꯤꯅ ꯃꯃꯜ ꯊꯥꯅꯗ꯭ꯔꯕ ꯑꯗꯨꯒ ꯃꯤꯅ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯀꯔꯦꯝꯅꯔꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯤ, ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯣ? ꯉꯁꯤ ꯅꯪꯅ ꯂꯩꯔꯝꯃꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯍꯥꯛ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯁꯛꯃꯤꯟꯅꯈꯤꯕ ꯑꯗꯨ ꯑꯩꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯆꯔꯤ, ꯃꯔꯝ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯑꯁꯨꯝꯅ ꯂꯦꯟꯖꯒꯦ꯫ ꯑꯣ ꯆꯥꯟꯅꯕꯤ ꯅꯨꯡꯁꯤꯕꯤ, ꯑꯩꯅ ꯅꯪꯕꯨ ꯊꯤꯖꯔꯤ, ꯂꯥ 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 ꯂꯥ꯫ ꯑꯁꯨꯝꯅ ꯑꯩꯅ ꯅꯣꯡꯃꯗꯤ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯑꯩꯒꯤ ꯑꯣꯏꯒꯗꯧꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯂꯝꯕꯤꯗ ꯊꯦꯡꯅꯖꯈꯤ, ꯑꯗꯨꯒ ꯃꯥꯕꯨ ꯎꯖꯕꯗ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯀꯅꯥꯅꯣ ꯑꯉꯥꯎꯕꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅꯒ ꯌꯦꯡꯉꯗꯅ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ꯫ ꯂꯣꯏꯔꯦ, ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯁꯛ ꯐꯖꯕꯤ ꯆꯥꯟꯅꯕꯤ, ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯅꯪꯒ, ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯀꯔꯤ? ꯅꯪ ꯑꯩꯉꯣꯟꯗ ꯆꯥꯟꯅꯕꯤ ꯁꯛ ꯐꯖꯕꯤꯒ ꯍꯥꯏꯔꯗꯅ ꯊꯣꯛꯀ ꯆꯠꯂꯨꯍꯦ ꯅꯁꯛꯇꯨꯒ, ꯁꯨꯡꯎ ꯍꯦꯛ ꯎꯅꯤꯡꯗꯦ, ꯏꯅꯥꯛꯇ ꯂꯥꯛꯀꯅꯨ꯫ ꯀꯔꯤꯅꯣꯍꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯕ ꯑꯁꯤꯕꯨ? ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ? ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ꯫ ꯉꯥꯏꯍꯥꯛꯇꯪꯒꯤꯅꯤ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯅꯪ ꯆꯠꯈꯤꯒꯗꯕ, ꯈꯪꯉꯗꯅ? ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ, ꯊꯋꯥꯏꯒꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯒꯗꯕ ꯋꯥꯔꯤ ꯑꯗꯣ ꯍꯥꯏꯔꯣ, ꯑꯩ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯍꯥꯛ ꯅꯁꯛ ꯅꯇꯧ ꯌꯥꯝꯅ ꯐꯖꯩ, ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯑꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯔꯣ, ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯒꯅꯤ꯫ ꯍꯣꯏ, ꯑꯩꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯏꯊꯤꯜ ꯐꯥꯎꯏ, ꯃꯔꯝꯗꯤ ꯅꯍꯥꯛ ꯌꯥꯝ ꯐꯒꯗꯕ ꯃꯤ ꯃꯥꯜꯂꯤ, ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯔꯗꯤ ꯑꯩꯒꯤ ꯑꯣꯏꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤ, ꯑꯗꯨ ꯑꯩ ꯄꯥꯝꯃꯤ꯫ ꯑꯩ ꯍꯔꯥꯎꯔꯦ, ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏ ꯃꯊꯣꯏ ꯀꯥꯔꯛꯂꯦ, ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯛꯂꯦ, ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯑꯩ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛꯃꯛ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯈ꯭ꯔꯁꯦ ꯍꯥꯏꯅ ꯈꯟꯖꯤꯜꯂꯦ꯫ ꯑꯗꯣ ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯤ, ꯑꯗꯨꯒ ꯑꯋꯥꯕꯗ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤꯗꯃꯛꯇ ꯑꯁꯨꯝ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯁꯛꯂꯤ꯫ ꯅꯪꯕꯨ ꯑꯁꯨꯝ ꯎꯅꯤꯡꯗꯨꯅ ꯂꯩꯔꯦ, ꯊꯃꯣꯏꯅꯨꯡꯗ ꯑꯁꯨꯝ ꯂꯩꯔꯦ ꯅꯪꯗꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ? ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯅꯦ ꯏꯆꯥꯅꯨꯄꯥ ꯑꯁꯦ, ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯅꯦ, ꯃꯇꯣꯝꯇ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯇꯧꯔꯤꯕꯁꯤ꯫ ꯀꯩꯗꯧꯔꯦ ꯅꯪꯕꯨ? ꯏꯃꯥ, ꯉꯁꯤ ꯅꯆꯥꯅ ꯍꯔꯥꯎꯖꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯔꯣꯏ ꯅꯍꯥꯛ ꯁꯣꯏꯗꯅ ꯈꯪꯒꯅꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯔꯥꯎꯖꯕꯅꯣ ꯍꯥꯏꯕꯁꯤ꯫ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯃꯛꯀꯤꯔꯥ? ꯏꯃꯥꯗ ꯌꯥꯡꯅ ꯇꯥꯍꯜꯂꯣ, ꯄꯥꯎ ꯑꯗꯣ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯉꯤ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯊꯧꯕ ꯀꯥꯔ ꯑꯁꯦ ꯑꯩꯗꯤ ꯇꯣꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯦ, ꯑꯗꯣ ꯅꯪꯒꯤ ꯀꯥꯔ ꯊꯧꯕꯗꯣ ꯈꯔ ꯇꯞꯊꯧꯅꯦ ꯏꯕꯦꯝꯃ꯫ ꯃꯥꯅ ꯂꯩꯁꯦ ꯀꯅꯥꯅꯣ ꯁꯤꯕꯨ? ꯑꯁꯨꯛ ꯀꯟꯅ ꯒꯥꯔꯤ ꯊꯧꯔꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯐꯝ ꯁꯣꯏꯗ꯭ꯔꯦꯅꯦ ꯃꯁꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯒꯥꯔꯤꯗꯣ ꯈꯔ ꯇꯞꯊꯅ ꯊꯧꯅꯦ ꯏꯕꯦꯝꯃ꯫ ꯑꯩ ꯏꯕꯨꯡꯉꯣ, ꯑꯩꯅ ꯒꯥꯔꯤ ꯊꯧꯕꯁꯤꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦ? ꯅꯪ ꯏꯆꯦꯗꯨ ꯊꯧꯎꯅꯦ ꯈꯔ꯫ ꯏꯕꯦꯝꯃ, ꯅꯪ ꯒꯥꯔꯤ ꯊꯧꯕꯗꯣ ꯈꯔ ꯇꯞꯊꯔꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯕ ꯊꯣꯛ ꯇꯥꯔꯦ, ꯑꯩꯈꯣꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇ꯭ꯔꯦ, ꯑꯩꯈꯣꯏ ꯁꯤꯕ ꯊꯣꯛ ꯇꯥꯔꯦ ꯏꯕꯦꯝꯃ, ꯒꯥꯔꯤ ꯈꯔ ꯇꯞꯊꯅ ꯊꯧ꯫ ꯏꯕꯦꯝꯃ ꯆꯥꯅ ꯊꯣꯏꯕꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯒꯥꯔꯤꯗꯣ ꯈꯔ ꯇꯞꯅ ꯊꯧ ꯍꯥꯏꯅ? ꯉꯁꯤꯗꯤ ꯀꯥꯏꯅꯕ ꯑꯣꯏꯕꯗꯣ ꯊꯣꯛꯂꯦ, ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯎꯅꯔꯔꯣꯏꯗꯣ, ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯋꯥꯁꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯂꯦꯟꯕ ꯇꯥꯔꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯉꯥꯎꯁꯤꯟꯅꯕꯒꯤ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯁꯤ ꯑꯩꯅ ꯋꯥꯁꯛꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯑꯗꯨ ꯑꯩꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ, ꯄꯨꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯐꯪꯂꯤꯕꯁꯤꯡ, ꯅꯈꯣꯏꯅ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯧ, ꯃꯔꯝꯗꯤ ꯀꯥꯏꯅꯔꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯤ ꯐꯪꯗꯕꯅꯤ꯫